ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯪꯒꯨꯂꯤꯃꯥꯂꯥ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯪꯒꯨꯂꯤꯃꯥꯂꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯣꯁꯣꯂꯥ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯄ꯭ꯔꯁꯦꯟꯖꯤꯠ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯇꯨꯝꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯃꯅ ꯄ꯭ꯔꯁꯦꯟꯖꯤꯠꯀꯤ ꯃꯃꯤꯠ ꯊꯛꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯉꯥꯜꯗꯣ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯅꯤꯅ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯑꯩꯕꯨ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯉꯥꯛꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯩꯒꯤ ꯋꯥꯈꯜꯂꯅꯦ, ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯄ꯭ꯔꯁꯦꯟꯖꯤꯠ ꯅꯤꯡꯊꯧꯗꯣ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯊꯥꯡꯁꯥꯡ ꯑꯗꯨꯗꯒꯤ ꯑꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯃꯤꯠ ꯊꯛꯍꯟꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯅꯈꯣꯏ ꯈꯪꯍꯧꯕ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯁꯦꯟꯖꯤꯠ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯒꯤ ꯌꯩꯔꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯦ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕꯅꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ, ꯏꯅꯤꯡꯊꯧ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯣꯅꯨꯡ ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦꯗꯣ, ꯀꯁꯣꯂꯥ ꯀꯧꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯊꯣꯛꯂꯛꯏꯗꯣ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏꯅ ꯆꯤꯡꯅꯖꯩꯗꯣ ꯍꯥꯏꯅ ꯄ꯭ꯔꯁꯦꯟꯖꯤꯠ ꯅꯤꯡꯊꯧꯗ ꯃꯅꯥꯏ ꯑꯗꯨꯅ ꯍꯪꯀꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯁꯣꯂꯥ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯒꯔꯒꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯒꯔꯒꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯔꯒꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯒꯔꯒꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯏ, ꯑꯩ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ꯫ ꯉꯔꯥꯡ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯍꯦꯛ ꯄꯣꯛꯄꯒ ꯈꯪꯍꯧꯗꯅ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯛꯅꯈꯤ꯫ ꯀꯁꯣꯂꯥꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯈꯨꯠꯂꯥꯏ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯕꯁꯨ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯒꯔꯒꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯒꯔꯒꯥꯅ ꯃꯥꯒꯤ ꯃꯆꯥ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯇꯦꯟ ꯄꯨꯝꯅꯃꯛꯇꯒꯤ ꯃꯉꯥꯜ ꯊꯣꯛꯂꯛꯄꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯨꯊꯤ ꯄꯨꯔꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯨꯊꯤꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯒꯔꯒꯥ, ꯅꯪꯒꯤ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯁꯦ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯈꯨꯜ ꯑꯁꯦ ꯑꯃꯥꯡ ꯑꯇꯥ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯒꯔꯒꯥꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯔꯒꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯒꯔꯒꯥꯗꯣ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯔꯒꯥꯅ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯅ ꯇꯨꯡꯗ ꯐꯠꯇꯕ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯄꯒꯤ ꯌꯥꯊꯪ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯔꯒꯥꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯔꯒꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯒꯔꯒꯥꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯒꯔꯒꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯅ ꯆꯥꯎꯔꯛꯂꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯀꯌꯥ ꯀꯌꯥ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯦ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯒꯔꯒꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯌꯦꯡꯉꯨ, ꯕꯨꯙꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯉꯨ, ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯆꯠ ꯆꯠꯂꯨ, ꯇꯥꯏꯕꯪ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯕꯨꯙꯅ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯀꯗꯧꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯤꯛꯄ ꯅꯆꯥ ꯑꯗꯣ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯒꯔꯒꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯕꯨꯙꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃ ꯂꯩ, ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯆꯠ ꯆꯠꯂꯨ, ꯇꯥꯏꯕꯪ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ
ꯕꯨꯙꯅ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯀꯗꯧꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯤꯛꯄ ꯅꯆꯥ ꯑꯗꯣ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯒꯔꯒꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯔꯒꯥꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯒꯔꯒꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯣ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ, ꯂꯧꯁꯤꯡ ꯁꯤꯡꯕ, ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯍꯤꯝꯁꯀꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯝꯁꯀꯥꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯂꯛꯄ ꯄꯔꯥ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯒꯔꯒꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯍꯤꯝꯁꯀꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯑꯁꯨꯛ ꯐꯕ, ꯑꯁꯨꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅꯕꯨ ꯀꯝꯗꯧꯅ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯔꯒꯥꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯝꯁꯀꯥꯗꯣ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯝꯁꯀꯥꯅ ꯃꯄꯥ ꯒꯔꯒꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯥ, ꯑꯩ ꯃꯈꯥ ꯇꯥꯕ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯄꯥꯕꯅ ꯑꯃꯨꯛꯇ ꯑꯌꯥꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯍꯤꯝꯁꯀꯥꯅ ꯃꯄꯥ ꯒꯔꯒꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯔꯒꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ, ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯃꯛ ꯏꯄꯥꯅ ꯌꯥꯔꯦ, ꯅꯪꯅ ꯇꯝꯅꯤꯡꯂꯤꯕ ꯃꯍꯩꯗꯣ ꯇꯝꯖꯔꯣ ꯍꯥꯏꯗꯨꯅ ꯒꯔꯒꯥꯅ ꯑꯍꯤꯝꯁꯀꯥꯗ ꯑꯌꯥꯕ ꯄꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯍꯤꯝꯁꯀꯥꯗꯣ ꯃꯍꯥꯛꯀꯤ ꯃꯍꯩ ꯇꯝꯅꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯍꯤꯝꯁꯀꯥꯗꯣ ꯃꯍꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯍꯤꯝꯁꯀꯥꯅ ꯆꯠꯂꯝꯗꯥꯏ ꯃꯄꯥ ꯃꯃꯥꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯒꯔꯒꯥꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯗꯤ ꯑꯐꯕꯇ ꯑꯣꯏꯌꯨ, ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯤꯝꯁꯀꯥꯗ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯝꯁꯀꯥꯁꯨ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯒꯔꯒꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯜꯍꯧꯏ, ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯐꯠꯇ꯭ꯔꯕ ꯗꯥꯀꯨ ꯑꯃ ꯑꯣꯏꯔꯛꯄ ꯍꯧꯅꯗꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯒꯔꯒꯥꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯑꯍꯤꯝꯁꯀꯥꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯍꯩ ꯇꯝꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯍꯩ ꯇꯝꯅꯤꯡꯂꯤꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯤꯝꯁꯀꯥ ꯆꯪꯁꯤꯜꯂꯤ꯫ ꯑꯣꯖꯥ ꯑꯗꯨ ꯎꯕꯗ ꯑꯍꯤꯝꯁꯀꯥ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯩꯒꯤ ꯃꯤꯡ ꯑꯍꯤꯝꯁꯀꯥ ꯀꯧꯏ, ꯒꯔꯒꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯑꯩ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯣꯖꯥꯅ ꯑꯩꯕꯨꯁꯨ ꯃꯍꯩ ꯈꯤꯇ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯍꯤꯝꯁꯀꯥꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯁꯨ ꯑꯍꯤꯝꯁꯀꯥꯒꯤ ꯊꯧꯒꯜꯂꯣꯟ ꯑꯗꯨꯗ ꯄꯦꯟꯕꯤꯔꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯍꯤꯝꯁꯀꯥꯅ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯕꯗꯨ ꯌꯥꯕꯤꯔꯤ꯫ ꯑꯍꯤꯝꯁꯀꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ, ꯃꯍꯩꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯁꯤꯅ ꯑꯣꯖꯥ ꯑꯁꯤꯅꯁꯨ ꯑꯍꯤꯝꯁꯀꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯍꯤꯝꯁꯀꯥꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯃ ꯑꯣꯖꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯍꯩ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ, ꯑꯍꯤꯝꯁꯀꯥ ꯑꯁꯦ ꯅꯣꯏꯅ ꯆꯍꯤ 3 ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯛꯄꯗ ꯉꯝꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯑꯍꯤꯝꯁꯀꯥꯅ ꯇꯧꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯒꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯝꯁꯀꯥꯅ ꯃꯍꯩ ꯇꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯍꯤꯝꯁꯀꯥꯕꯨ ꯂꯨꯅ ꯇꯧꯈꯤꯕ, ꯑꯍꯤꯝꯁꯀꯥꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯛꯈꯤꯕ ꯑꯗꯨꯗ ꯀꯜꯂꯛꯄ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯅ ꯑꯍꯤꯝꯁꯀꯥꯕꯨ ꯍꯦꯟꯅ ꯅꯤꯡꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ, ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩꯈꯣꯏ ꯈꯔ マꯅꯔꯒ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯑꯃ ꯍꯥꯏꯁꯤꯜꯂꯒ ꯑꯍꯤꯝꯁꯀꯥꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯅ ꯂꯥꯟꯅ ꯂꯧꯍꯣꯜꯂꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯑꯣꯖꯥꯗꯨꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ, ꯑꯍꯤꯝꯁꯀꯥꯁꯦ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛꯅꯤ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯑꯍꯤꯝꯁꯀꯥꯗ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯑꯣꯖꯥꯗꯒꯤ ꯑꯍꯤꯝꯁꯀꯥꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯁꯦ ꯊꯥꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯣꯖꯥ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯇꯁꯦꯡꯅꯃꯛ ꯑꯍꯤꯝꯁꯀꯥ ꯑꯁꯤꯕꯨ
ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯁꯤꯡꯕ ꯍꯦꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯅ ꯃꯍꯩ ꯇꯝꯂꯤꯕ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯍꯨꯠ ꯑꯍꯤꯝꯁꯀꯥꯗ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯕ? ꯐꯩ, ꯅꯣꯡꯃꯗꯤ ꯑꯍꯤꯝꯁꯀꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯣꯖꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯑꯍꯤꯝꯁꯀꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯨꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯔꯤ ꯑꯍꯤꯝꯁꯀꯥꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯣ ꯃꯇꯣꯝꯇꯁꯨ ꯈꯟꯖꯔꯝꯃꯤ, ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎ ꯌꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯍꯤꯝꯁꯀꯥꯅ ꯍꯩꯕ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯊꯥꯖꯈ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯒꯤ ꯑꯍꯤꯝꯁꯀꯥꯅ ꯉꯥꯡꯕ ꯋꯥꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯕꯀꯣ? ꯐꯩ, ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯍꯤꯝꯁꯀꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯑꯍꯤꯝꯁꯀꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ, ꯑꯍꯤꯝꯁꯀꯥ, ꯍꯧꯒꯠꯂꯨ! ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅ ꯎꯏ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯂꯩ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯍꯤꯝꯁꯀꯥꯗꯤ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯛ ꯅꯥꯄꯜ ꯆꯥꯎꯔꯤꯕꯗꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯃꯍꯩ ꯇꯝꯕꯤꯈꯤꯕ, ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯈꯤꯕ ꯑꯗꯣ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯁꯤ ꯅꯪꯒꯤ ꯑꯣꯖꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯑꯍꯤꯝꯁꯀꯥꯗ ꯆꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯍꯤꯝꯁꯀꯥꯅ, ꯑꯣꯖꯥ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯑꯍꯤꯝꯁꯀꯥꯅ ꯋꯥ ꯉꯥꯡꯕꯒꯤ ꯇꯟꯖꯥ ꯑꯃꯠꯇ ꯄꯤꯈꯤꯗ꯭ꯔꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯍꯩꯔꯕ ꯃꯇꯨꯡꯗ ꯅꯥꯄꯜ ꯀꯥꯒꯗꯕꯅꯤ꯫ ꯌꯥꯔꯦ, ꯅꯪ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯔꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯕꯤꯗꯨꯅ ꯑꯍꯤꯝꯁꯀꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯝꯁꯀꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯝꯃꯤ, ꯑꯩꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯁꯥꯎꯔꯤꯕ? ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯃꯝꯅꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯑꯍꯤꯝꯁꯀꯥ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯍꯤꯝꯁꯀꯥꯅ ꯆꯠꯈꯤꯕꯗꯣ ꯃꯥꯒꯤ ꯃꯍꯩ ꯇꯝꯃꯤꯟꯅꯔꯛꯄ, ꯑꯍꯤꯝꯁꯀꯥꯕꯨ ꯀꯜꯂꯛꯄꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯥꯟꯅ ꯎꯅꯕ ꯍꯣꯠꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯝꯁꯀꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯤꯝꯁꯀꯥ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ, ꯀꯔꯤꯅꯣ ꯑꯍꯤꯝꯁꯀꯥ, ꯅꯪꯅ ꯍꯜꯂꯛꯂꯕꯗꯤ? ꯅꯪꯒꯤ ꯃꯍꯩ ꯇꯝꯕ ꯑꯗꯨ ꯂꯣꯏꯔꯛꯂꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯑꯍꯤꯝꯁꯀꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯄꯥꯕꯥ, ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯝꯁꯀꯥꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯃꯄꯥꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ, ꯅꯪꯅ ꯅꯔꯥ ꯂꯩꯔꯨꯗꯨꯅ ꯅꯪꯒꯤ ꯑꯣꯖꯥꯅ ꯅꯪꯕꯨ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯆꯠꯂꯨ, ꯃꯐꯝ ꯑꯁꯤꯗꯁꯨ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯍꯤꯝꯁꯀꯥꯕꯨ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯍꯤꯝꯁꯀꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗꯒꯤꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ? ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯤꯕ ꯑꯁꯤꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯁꯤꯜꯂꯨꯕ ꯃꯍꯩ ꯈꯔꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒꯦ ꯈꯜꯂꯗꯨꯅ ꯑꯍꯤꯝꯁꯀꯥꯗꯣ ꯊꯕꯛ ꯁꯨꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯍꯤꯝꯁꯀꯥꯅ ꯃꯥꯁꯨ ꯊꯕꯛ ꯁꯨꯕꯁꯤ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯕꯤꯔꯛꯈꯤꯗꯦ꯫ ꯃꯐꯝ ꯐꯅꯌꯥꯝ ꯆꯠꯂꯨꯔꯦ, ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯛꯏ, ꯃꯍꯩ ꯇꯝꯐꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯝꯆꯠ ꯆꯨꯝꯂꯨꯗꯕꯗꯒꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯇꯥꯟꯊꯣꯔꯛꯂꯕ ꯃꯤ ꯑꯁꯤꯅ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯁꯤꯗ ꯌꯥꯎꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯍꯤꯝꯁꯀꯥꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ꯫ ꯑꯍꯤꯝꯁꯀꯥꯅ ꯌꯨꯝꯂꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨ, ꯃꯔꯝꯆꯠ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯣꯡ ꯍꯦꯛꯇ ꯂꯣꯟꯁꯤꯟꯕꯤꯈꯤ꯫ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯍꯤꯝꯁꯀꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯍꯤꯝꯁꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯕꯗ ꯊꯣꯡ ꯂꯣꯟꯁꯤꯟꯕꯤꯔꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯒꯤ ꯃꯔꯝ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯅꯁꯨ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯍꯤꯝꯁꯀꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯀꯁꯣꯂꯥ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯍꯨꯔꯥꯟꯕ ꯑꯃ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯑꯍꯤꯝꯁꯀꯥꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫
ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯍꯤꯝꯁꯀꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯍꯤꯝꯁꯀꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯑꯍꯤꯝꯁꯀꯥꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯣ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯎꯔꯒ ꯑꯍꯤꯝꯁꯀꯥꯒꯤ ꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ "ꯑꯣ, ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯍꯨꯔꯥꯟꯕ, ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯔꯤꯕ ꯁꯃꯥꯖ ꯑꯁꯤꯕꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯁꯤꯡꯅꯔꯒꯦ" ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯑꯍꯤꯝꯁꯀꯥꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯁꯟ ꯒꯥꯔꯤ ꯈꯔꯗ ꯄꯣꯠꯆꯩ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯣ ꯑꯍꯤꯝꯁꯀꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯤꯝꯁꯀꯥꯗꯣ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯟ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯊꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ "ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯁꯟ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ, "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃꯁꯨ ꯄꯥꯏ, ꯃꯍꯥꯛ ꯑꯁꯦ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯒ ꯁꯟ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯇꯣꯝꯇꯅꯤ, ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯅ ꯌꯥꯝꯃꯤ, ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯠꯄ ꯉꯝꯂꯣꯏ, ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯤꯝꯁꯀꯥꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯍꯤꯝꯁꯀꯥꯅ ꯁꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯥ ꯀꯛꯊꯠꯂꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯄꯔꯦꯡ ꯑꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯑꯍꯤꯝꯁꯀꯥꯒꯤ ꯃꯤꯡ ꯑꯁꯤ ꯎꯡꯒꯨꯂꯤꯃꯥꯂꯥ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯎꯡꯒꯨꯂꯤꯃꯥꯂꯥ ꯍꯥꯏꯕꯗꯤ ꯑꯀꯛꯄ ꯈꯨꯠꯁꯥꯁꯤꯡꯅ ꯁꯦꯝꯕ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯝꯁꯀꯥꯅ ꯂꯦꯞꯇꯅ ꯃꯤ ꯍꯥꯠꯂꯛꯄꯅ ꯑꯍꯤꯝꯁꯀꯥꯒꯤ ꯄꯥꯎ ꯑꯁꯦ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯀꯁꯣꯂꯥ ꯈꯨꯜꯗ ꯅꯨꯄꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ, ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯀꯅꯥꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ" ꯍꯥꯏꯅ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯃꯍꯥꯛ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ, ꯃꯉꯛꯁꯝꯗꯁꯨ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯥ ꯄꯔꯦꯡꯅ ꯁꯤ ꯍꯥꯏ꯫ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯡꯒꯨꯂꯤꯃꯥꯂꯥ ꯀꯧꯏ ꯍꯥꯏꯅ ꯇꯥꯏ"꯫ ꯑꯁꯨꯝꯅ ꯑꯍꯤꯝꯁꯀꯥ ꯑꯗꯣ ꯑꯡꯒꯨꯂꯤꯃꯥꯂꯥ ꯍꯥꯏꯅ ꯈꯪꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯁꯨ ꯂꯂꯣꯟꯕ ꯈꯔ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯕ ꯑꯣꯏꯔꯦ꯫ ꯃꯗꯨꯗꯁꯨ ꯑꯡꯒꯨꯂꯤꯃꯥꯂꯥꯅ "ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯂꯣꯟꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯒꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯀꯟꯅ ꯇꯥꯅꯔꯛꯇꯨꯅ ꯊꯠꯂꯒ, "ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯪꯖꯥ ꯀ꯭ꯋꯥꯛꯁꯤꯡꯗ ꯑꯁꯤꯕꯁꯤꯡ ꯑꯁꯤ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯡꯒꯨꯂꯤꯃꯥꯂꯥꯅ, "ꯑꯣ, ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯍꯤꯡꯍꯧꯔꯤꯕ? ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯡꯒꯨꯂꯤꯃꯥꯂꯥꯗ ꯍꯥꯏꯖꯔꯝꯃꯤ, "ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯁꯤꯕ ꯄꯥꯝꯗ꯭ꯔꯤ, ꯑꯩꯒꯤ ꯑꯄꯤꯛꯄ ꯏꯆꯥ ꯑꯃ ꯂꯩꯍꯧꯏ, ꯑꯩ ꯃꯥꯒꯤꯗꯃꯛ ꯍꯤꯡꯕ ꯄꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯑꯡꯒꯨꯂꯤꯃꯥꯂꯥꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ "ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ? ꯑꯩ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯅ ꯂꯧꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠꯅꯥꯎꯕꯤ ꯑꯗꯨ ꯀꯛꯊꯠꯂꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯑꯃꯨꯛ ꯁꯤꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯑꯡꯒꯨꯂꯤꯃꯥꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯇꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯀꯤ ꯃꯅꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯑꯡꯒꯨꯂꯤꯃꯥꯂꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯇ ꯍꯪꯒꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩ ꯃꯁꯥ ꯃꯎ ꯐꯔꯕ ꯑꯩꯒꯤ ꯏꯅꯥꯏꯁꯦꯟ ꯈꯔ ꯊꯥꯔꯒ ꯑꯡꯒꯨꯂꯤꯃꯥꯂꯥ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝꯗꯅ ꯑꯡꯒꯨꯂꯤꯃꯥꯂꯥ ꯑꯅꯧꯕ ꯃꯤ ꯆꯪꯂꯛꯂꯕꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯄꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯡꯒꯨꯂꯤꯃꯥꯂꯥ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, "ꯐꯔꯦ, ꯑꯩꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯈꯨꯠꯁꯥꯁꯤꯡ ꯑꯁꯦ ꯀꯨꯏꯃꯟꯕꯒꯤ ꯃꯟꯁꯤꯜꯂꯛꯂꯦ, ꯉꯁꯤꯗꯤ ꯑꯅꯧꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯆꯤꯡꯊꯛꯇꯒꯤ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯃ ꯊꯥꯗꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯅꯥꯎꯕꯤ ꯀꯛꯊꯠꯇꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯦꯟꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯇ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯇꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯍꯥꯛ ꯃꯇꯣꯝꯇꯒ ꯅꯈꯣꯏ ꯃꯌꯥꯝꯒ ꯂꯝꯕꯥ ꯄꯥꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯅꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯂꯕꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯈꯨꯠꯇꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄꯤꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯤ ꯑꯔꯥꯛꯄ ꯃꯤ ꯑꯃ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯊꯨꯡꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯇꯥꯟꯅꯔꯛꯏꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯏꯅꯤꯡꯕ ꯑꯃꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯈꯝꯂꯛꯏ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯆꯠꯇꯦꯅ, ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯥꯏꯗꯅ ꯆꯠꯂꯤꯕꯗꯤ ꯅꯪꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯅ "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯄꯣꯊꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ? ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯏꯆꯥꯅꯨꯄꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯀꯧꯔꯛꯄꯗꯨꯗ ꯑꯪꯒꯨꯂꯤꯃꯥꯂꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕꯁꯦ? ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥ? ꯅꯠꯇꯦ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯂꯥꯏꯅꯤꯡꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯈꯪꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯗꯤ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯗꯨꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯁꯦ ꯀꯛꯊꯠꯆꯔꯣꯁꯤ ꯏꯆꯥꯅꯨꯄꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯈꯨꯠꯁꯥ ꯈꯛꯇ ꯅꯠꯇꯦ, ꯅꯪꯒꯤ ꯊꯋꯥꯏꯗꯨꯕꯨꯁꯨ ꯑꯩꯅ ꯂꯧꯕ ꯄꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯆꯥꯅꯨꯄꯥ, ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪꯅ ꯄꯦꯟꯒꯅꯤ, ꯅꯨꯡꯉꯥꯏꯒꯅꯤ, ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯂꯨ ꯏꯆꯥꯅꯨꯄꯥ" ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯨ ꯂꯥꯏꯅꯤꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ "ꯑꯣꯖꯥ, ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯃꯠꯇ ꯍꯥꯠꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯎꯔꯦ ꯂꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ꯫ ꯉꯁꯥꯏꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ, ꯒꯧꯇꯝ ꯕꯨꯙ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥ ꯑꯃꯗꯤ ꯒꯧꯇꯝ ꯕꯨꯙ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯕꯨꯙꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯌꯦꯡꯉꯨ ꯇꯨ, ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯃꯁꯨ ꯄꯨꯔꯛꯂꯕꯅꯤ, ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯄ꯭ꯔꯁꯦꯟꯖꯤꯠ ꯅꯤꯡꯊꯧꯗꯣ ꯒꯧꯇꯝ ꯕꯨꯙꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯕꯨꯙꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯇ ꯌꯦꯡꯗꯨꯅ ꯕꯨꯙꯅ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯥꯅꯤ ꯑꯣꯖꯥ, ꯑꯩ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯋꯥꯕ ꯄꯤꯔꯦ, ꯑꯗꯨꯅ ꯑꯩꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯃꯥꯡꯒꯣꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯆꯕꯅꯤ" ꯍꯥꯏꯅ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯕꯨꯙꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯅ ꯕꯨꯙꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯕꯨꯙꯅ ꯅꯤꯡꯊꯧ ꯄ꯭ꯔꯁꯦꯟꯖꯤꯠꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯪꯒꯨꯂꯤꯃꯥꯂꯥ ꯑꯁꯤꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯝꯊꯤꯕ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ" ꯍꯥꯏꯗꯨꯅ ꯕꯨꯙꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ,
ꯀꯔꯤꯒꯨꯝꯕ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯧꯇꯝ ꯕꯨꯙꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯌꯦꯡꯉꯨ, ꯑꯥꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯪꯒꯨꯂꯤꯃꯥꯂꯥꯅꯤ꯫ ꯕꯨꯙꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯉꯛꯅ, ꯀꯔꯤ ꯍꯥꯏꯕ? ꯃꯍꯥꯛꯄꯨ ꯑꯪꯒꯨꯂꯤꯃꯥꯂꯥꯅꯤ ꯍꯥꯏꯕ? ꯑꯣꯖꯥ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯅꯥ ꯏꯁꯤꯟ ꯀꯌꯥ ꯊꯥꯔꯕꯁꯨ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯑꯩꯅ ꯑꯣꯖꯥ ꯑꯃꯗꯤ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯁꯦꯟꯖꯤꯠ ꯅꯤꯡꯊꯧ ꯑꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯅꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗ ꯍꯥꯏꯔꯛꯏ, ꯑꯪꯒꯨꯂꯤꯃꯥꯂꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯅ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯌꯥꯝꯕ, ꯅꯪ ꯇꯨꯝꯊꯣꯛꯑꯣ, ꯑꯩ ꯅꯪꯕꯨ ꯁꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯈꯨꯜꯂꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯃꯗꯒꯤ ꯑꯉꯥꯡ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗ ꯍꯪꯂꯝꯃꯤ, ꯅꯪ ꯆꯥꯛ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ, ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯪꯒꯤ ꯏꯃꯥꯔ ꯕꯕꯥꯔ ꯑꯃ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ, ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ, ꯏꯄꯥꯁꯨ ꯂꯩꯇꯦ, ꯑꯪꯒꯨꯂꯤꯃꯥꯂꯥ ꯀꯧꯕ ꯃꯤꯍꯥꯠꯄ ꯑꯃꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯇꯨꯅ, ꯅꯪꯗꯤ ꯃꯤꯍꯥꯠꯄꯅꯤ, ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯄꯅꯤ, ꯅꯪꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, ꯏꯁ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯗꯤ? ꯃꯥꯅꯤ, ꯑꯩꯗꯤ ꯃꯤ ꯍꯥꯠꯄꯅꯤ, ꯐꯠꯇ꯭ꯔꯕ ꯃꯤꯁꯛꯅꯤ ꯈꯜꯂꯗꯨꯅ ꯃꯇꯣꯝꯇ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯐꯝꯂꯒ ꯂꯩ꯫ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯑꯗꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯕꯨꯙꯗꯨ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯪꯒꯨꯂꯤꯃꯥꯂꯥ, ꯅꯪ ꯀꯩꯗꯧꯔꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯕꯨꯙꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯣꯖꯥ, ꯑꯩꯒꯤ ꯈꯨꯠꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯩꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯅꯤ, ꯃꯤꯍꯥꯠꯄꯅꯤ, ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯇꯕ ꯃꯤꯅꯤ, ꯃꯤꯍꯥꯠꯄ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯇꯧꯖꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯅ ꯅꯁꯥ ꯄꯨꯝꯕ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯂꯛꯂꯕ, ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤꯕꯗꯣ ꯍꯧꯖꯤꯛ ꯑꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯩꯔꯦ ꯇꯥꯛꯄꯅꯤ꯫ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ, ꯑꯣꯖꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯥꯟꯕꯤꯌꯨ, ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯀꯌꯥꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯒꯧꯇꯝ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥ ꯑꯗꯣ ꯃꯐꯝ ꯈꯔꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯉꯩ ꯈꯪꯍꯧꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯨ ꯕꯨꯙ ꯑꯃꯗꯤ ꯑꯪꯒꯨꯂꯤꯃꯥꯂꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯅ, ꯑꯣꯖꯥ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯤ, ꯈꯔ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯁꯦ ꯍꯥꯏꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥ ꯑꯃꯗꯤ ꯒꯧꯇꯝ ꯕꯨꯙꯗꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯔꯦ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯕꯗꯨ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤ, ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯃꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯅꯈꯣꯏꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ, ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯪꯒꯨꯂꯤꯃꯥꯂꯥ, ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯨ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯌꯦꯡꯗꯨꯅ, ꯑꯣꯖꯥ, ꯑꯁꯨꯛ ꯐꯠꯇ꯭ꯔꯕ, ꯃꯤꯍꯥꯠꯄ, ꯂꯝꯆꯠ ꯆꯨꯝꯗ꯭ꯔꯕ ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯧꯇꯝ ꯕꯨꯙꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯪꯒꯨꯂꯤꯃꯥꯂꯥ, ꯅꯪꯅ ꯊꯃꯣꯏ ꯆꯦꯠꯅ ꯈꯟꯖꯧ. ꯅꯪꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯈꯪꯗꯕꯒꯤ ꯇꯧꯔꯨꯕꯅꯤ. ꯅꯪ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯦ. ꯅꯪ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯧ. ꯃꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯅꯪꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯨꯙꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯊꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯪꯒꯨꯂꯤꯃꯥꯂꯥ ꯑꯃꯗꯤ ꯕꯨꯙꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣꯖꯥ, ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯝꯂꯅꯤ, ꯑꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯕ, ꯅꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯕꯤꯔꯝꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯕ ꯉꯝꯖꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯗꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯊꯃꯣꯏꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯒꯤ ꯅꯁꯨꯅꯨꯄꯥꯗꯨꯗ ꯕꯣꯔ ꯄꯤꯒꯗꯕꯗꯤ ꯑꯩꯅ ꯅꯠꯇꯦ, ꯑꯩꯒꯤ ꯑꯣꯖꯥ ꯑꯁꯤꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯕꯣꯔ ꯄꯤꯕꯤꯔꯝꯕ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯪꯒꯨꯂꯤꯃꯥꯂꯥ ꯑꯃꯗꯤ ꯒꯧꯇꯝ ꯕꯨꯙꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯨꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯧꯇꯝ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯪꯒꯨꯂꯤꯃꯥꯂꯥ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯅꯇꯣꯝꯇ ꯆꯠꯈ꯭ꯔꯣ꯫ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯛ ꯌꯦꯜꯂꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯨꯙꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ, ꯑꯣꯖꯥ, ꯅꯍꯥꯛꯅꯕꯨ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕꯤꯔꯕꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ꯫ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯂꯝ ꯑꯃꯗ ꯂꯥꯏꯅꯤꯡꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯌꯦꯡꯉꯨ, ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯍꯥꯛ ꯂꯥꯏꯅꯤꯡꯕꯅꯤ ꯀꯩꯅꯣ, ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯅ ꯃꯥꯕꯨ ꯀꯔꯤ ꯈꯪꯒꯗꯧꯔꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ, ꯍꯦ ꯑꯄꯪ, ꯃꯁꯤꯅꯤꯅꯦ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯑꯪꯒꯨꯂꯤꯃꯥꯂꯥ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯀꯤꯔꯗꯨꯅ, ꯃꯍꯥꯛꯄꯨ ꯑꯪꯒꯨꯂꯤꯃꯥꯂꯥꯅꯤ ꯍꯥꯏꯕ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯕ, ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯑꯪꯒꯨꯂꯤꯃꯥꯂꯥ ꯌꯧꯔꯛꯂꯦ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯀꯥꯏ ꯀꯥꯏꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯈꯔꯗꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯛꯑꯣ, ꯀꯔꯤꯒꯤ ꯃꯍꯥꯛꯄꯨ ꯀꯤꯗꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯖꯥꯏꯗ ꯆꯨꯞꯄꯤꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ, ꯌꯦꯡꯉꯨ, ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤꯕꯁꯦ ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯨ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ, ꯑꯗꯨꯒ ꯃꯈꯨꯠꯁꯨ ꯀꯔꯤꯃꯠꯇ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪ ꯌꯥꯝꯅ ꯐꯥꯎꯈꯤꯗꯥꯏꯅꯦ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯅꯈꯨꯠ ꯍꯜꯂꯛꯎ, ꯍꯧꯒꯠꯂꯨ, ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯃꯇꯣꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯅ ꯁꯤꯖꯈ꯭ꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯒꯧꯇꯝ ꯕꯨꯙꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯧꯇꯝ ꯕꯨꯙ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯥꯅꯨꯄꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯍꯥꯏꯔꯒ ꯕꯨꯙꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ, ꯅꯪ ꯈꯔ ꯐꯔꯕ꯭ꯔꯥ? ꯅꯪꯕꯨ ꯐꯨꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯪ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ ꯈꯨꯝꯂꯛꯏ, ꯑꯩ ꯁꯥꯎꯗꯦ ꯑꯣꯖꯥ, ꯑꯩꯅ ꯈꯪꯗ꯭ꯔꯤꯉꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤ
ꯑꯩꯉꯣꯟꯗ ꯐꯨꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯧꯇꯝ ꯕꯨꯙꯅ "ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ? ꯅꯪꯒꯤ ꯋꯥꯈꯜ ꯏꯪꯂꯕ꯭ꯔꯥ ꯏꯆꯥꯅꯨꯄꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯅ "ꯍꯣꯏ ꯏꯪꯂꯦ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ" ꯍꯥꯏꯔꯝꯂꯒ ꯑꯪꯒꯨꯂꯤꯃꯥꯂꯥꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯒꯧꯇꯝ ꯕꯨꯙ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯂꯥꯒꯤ ꯊꯋꯥꯏꯗꯤ ꯑꯐꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ, ꯑꯁꯥꯎꯕ, ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯒꯧꯇꯝ ꯕꯨꯙꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯪꯒꯨꯂꯤꯃꯥꯂꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫